Hello mayam bahan mamakta taram na oksari mayam ngasigi video sidi mamangda lai haraubogi maramda pathokchakre lai haraubogi video thagachagre mukna su thagachagre aduna mathang sidi mukna gi maramda muk pathokchake mukna gi video thagatkraba matungda mukna gi video amuk buduna laksari ngasigi sina pathokpagi video oidoine adu mukna se mayam yamna pamnai yengnai ai isamaksu yamna pamjai adubu mukna gi maramda kari haina lairikta irambage habedusu mayam khitang khangminase adudi mayam matam manghandabida ai pathokcharage mayam taminarsi mukna maitai jati ga yelhongaidagi sagonaduna laklaba masana singi manungda mukna hariba masana asisu amani Nupatana sanaba masana asi mi ani lamba taunaduna amana amabu laipakta thadaduna amana amagi mathak thangba tanabani khulai amata yaudana sanabani masana asi pangal lausing changengnaba makhalgi masanani hariba masana asida mai paknabagi damakta mapangal kanbagi mathakta lausing leiba tai Muknagi mawong haiphet manaba China amasung Japan da mi ani lamba taunaduna sanabagi mawong lay haujiki matamda wrestling hariba masana asiga sanabagi mawong da naknaba makhalni haiba yai haurakpa masana asi Manipur itihaski yamna ngallingai matamdagi hauna sanarakle haibasi ariba kui lairiksingdagi khangba ngami Laisem nongsem longa mari lainaba lairiksingda hariba masana asi sanarambagi wa palamba thengnari Laisem longi warida yauriba augrida gurugi yathangdagi apanbana malem semlakpada asibana mapukta kalak kanjawa pokladuna magi khuyadagi uphul lauduna samadon ayangba saraga apanbagi Tabakta apanba pire. Tugumba samadon ayangba adu laikapki lang thaklaga langda thuringai apanbana haw mukna lengphai chan mongba tajin khurau yetuna laire machakha khongchon nuna mateng pangduna samadon bu phakibagi wafam aikhoina khangnari. Masina mukna hariba masana asi laisem nongsem ngaidagi sanarakpa adu utli. Masida sunatana apunba maitai ama sagatringai anganba itihasgi matamdasu masana asi sanarambagi wa China roll hariba lairik asidasu palamba aikhoina khangnari hariba lairik asida nongyai thongbu yainujaga moirang khoiri tonjau suga chainangaida athauba anina samu khutna phangna haw mukna lengphai chanakibagi wafamsu thengnari Kriski kuntraumdoi suba sahisagi matamda poireitonga pakhangbaga mukna sanakibagi warolsu thengnari Moirang kangleirolgi warisingi manungda maruoina khamba thoibigi warida khamba nongban ani mukna sanabagi wafamsing thengnai Masina masana asi anganba matamgi moirangda yamna ningthina sanaramba adu khanghalli wafamsing asidagi aikhoina khangbadi mukna hariba masana asi maitai jatiga loinaduna laklaba masana amani Masana asi anganba matamda haw mukna haina kaurambagi wafamsu khanghalli Sanabagi mawong mukna sananabagi damak lamba chaba sanaroi ani khandokani umang lai gumbagi mamangda sanaba natraga lai haraubaga mari leinana sanabadadi lamba ani adu ahanbada laida mai paksage haina khurumi matungda lamba ani adu khudak saduna mamai onsinaduna leigani Mukna sinba mina sanaba yare taklakpaga sanaroi ani adu khurumnaraga hawgallaga khwangda kiriba phi aduda khutna paiduna mukna thanaba sem sanai sanaroi ani aduna magi khut yet oi ani adu makhoigi makhwangda yetliba phida painanaba khut pinaba adubu phi sinaba kawi phi sinaraba matung sanaroi ani adu konaraga mukna duna amana amagi lawjang yengnai Phi sinaba adu yamna seksina painai natrabadi sanaroi amana amagi khut adu pairaga laipakta namkhrabadi madusu mukna thaba sai maram aduna law leiba mi singdi phi sinabada yamna seksilli amana amagi nungsa sorgi khenpham munna taduna khongpham yengduna lei asumna leng inaduna law yengnaduna muknaduna mana haiba law taunaduna mukna thanaba honai mukna sanarakpada khwaidagi athoiba champion adubu jatra kawi Laikai natraga khungi mukna jatra lairami Fijet mukna sanabada ningri kaptreng amasung kisi kiraga tunglomda thadaba fijet hariba makhal ahum asi setli masida sunatana ningri amasung kaptreng fijet ani asi punna su setnai
ꯁꯦꯠꯄꯒꯤ ꯃꯑꯣꯡꯅ ꯈ꯭ꯋꯥꯡꯗ ꯐꯤ ꯑꯀꯧꯕ ꯑꯃ ꯁꯦꯠꯂꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯈꯨꯗꯩꯒꯨꯝꯕ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯒ ꯐꯤꯖꯤꯟ ꯑꯅꯤ ꯑꯗꯨ ꯇꯨꯡꯗ ꯄꯨꯔꯛꯂꯒ ꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯐꯤꯗ ꯀꯤꯁꯤꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯃ ꯁꯦꯠꯂꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯑꯃ ꯇꯥꯁꯤꯜꯂꯒ ꯃꯥꯡꯂꯣꯝꯗ ꯀꯤꯁꯤ ꯀꯤꯔꯒ ꯂꯦꯝꯍꯧꯔꯤꯕ ꯐꯤꯖꯤꯟꯅ ꯇꯨꯡꯒꯤ ꯐꯤꯗ ꯀꯤꯁꯤꯟꯗꯨꯅ ꯁꯦꯠꯅꯔꯦ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯁꯥꯟꯅꯕꯗ ꯅꯤꯡꯈꯝ ꯁꯝꯖꯤꯟ ꯁꯦꯠꯂꯤ꯫ ꯄꯅꯥꯒꯤ ꯅꯠꯇ꯭ꯔꯒ ꯁꯂꯥꯏꯒꯤ ꯑꯣꯏꯕ ꯐꯤ ꯁꯦꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯄꯅꯥ ꯁꯥꯒꯩ ꯁꯂꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯝꯖꯤꯟ ꯃꯆꯨ ꯈꯥꯏꯅ ꯁꯦꯠꯅꯩ꯫ ꯃꯨꯛꯅꯥꯒꯤ ꯂꯧ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯕꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯒꯤ ꯄꯥꯝꯕꯩ ꯇꯦꯛꯅꯤꯛ ꯑꯗꯨꯕꯨ ꯂꯧ ꯀꯧꯏ꯫ ꯑꯐꯕ ꯃꯨꯛꯅꯥꯔꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯂꯧꯔꯣꯜ ꯈꯪꯗꯕ ꯌꯥꯗꯦ, ꯂꯣꯏꯅꯅ ꯃꯥꯒꯤ ꯍꯩꯅꯖꯕ ꯂꯧꯁꯨ ꯑꯗꯨꯃꯛ ꯂꯩꯅꯩ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯂꯧ ꯑꯁꯤ ꯃꯈꯜ 64 ꯂꯩ ꯍꯥꯏꯅ ꯂꯧꯅꯩ꯫ ꯍꯥꯏꯔꯤꯕ ꯂꯧ ꯃꯈꯜꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯄꯟꯕ ꯌꯥꯕꯗꯤ ꯀꯝꯂꯥ ꯀꯣꯠꯄꯤ, ꯂꯣꯡꯈ꯭ꯔꯧ ꯊꯛꯏꯟ, ꯅꯤꯡꯒꯣꯡ, ꯅꯤꯡꯒ꯭ꯔꯣꯡ ꯂꯪꯕ, ꯅꯤꯡꯒ꯭ꯔꯣꯡ ꯍꯨꯟꯕ, ꯈꯨꯗꯣꯡ, ꯆꯦꯞꯆꯤꯡ, ꯈꯨꯎ ꯂꯩꯕꯤ, ꯍꯩꯕꯣꯡ ꯀꯥꯕꯤ, ꯈꯨꯆꯦꯞ ꯊꯥꯡꯃꯩ ꯍꯥꯏꯕ, ꯍꯧꯗꯣꯡ ꯂꯧꯅꯆꯤꯡꯕꯅꯤ꯫ ꯂꯧ ꯃꯈꯜꯁꯤꯡ ꯑꯁꯤꯗꯒꯤ ꯁꯥꯟꯅꯔꯣꯏ ꯑꯗꯨꯅ ꯍꯩꯅꯕ ꯂꯧ ꯁꯤꯖꯤꯟꯅꯩ꯫ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯍꯧꯔꯛꯄ ꯂꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧ ꯑꯗꯨ ꯉꯥꯛꯊꯣꯛꯇꯨꯅ ꯃꯨꯛꯅꯥ ꯊꯥꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯉꯩ ꯃꯨꯛꯅꯥ ꯊꯥꯅꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤ ꯂꯧ ꯆꯪꯕ ꯑꯃꯗꯤ ꯉꯥꯛꯊꯣꯛꯄ ꯍꯥꯏꯗꯨꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯨꯛꯅꯥ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯧ ꯑꯗꯨꯕꯨ ꯂꯧ ꯆꯪꯕ ꯍꯥꯏꯅ ꯈꯪꯅꯩ, ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯁꯥꯟꯅꯔꯣꯏ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯧ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤꯕ ꯂꯧ ꯑꯗꯨꯕꯨꯅ ꯂꯧ ꯑꯣꯛꯄ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯧ ꯆꯪꯕ ꯑꯃꯗꯤ ꯂꯧ ꯉꯥꯛꯊꯣꯛꯄ ꯑꯅꯤꯃꯛꯇ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯥꯅ ꯍꯩꯅꯕ ꯂꯧ ꯁꯤꯖꯤꯟꯅꯩ꯫ ꯂꯝꯕꯥ ꯑꯣꯏꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯨꯛꯅꯥ ꯊꯥꯅꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯉꯛ ꯑꯗꯨ ꯑꯃꯒꯤ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤ ꯃꯊꯛꯇ ꯅꯟꯈ꯭ꯔꯕꯗꯤ ꯐꯩꯗꯨꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯁꯥꯟꯅꯩ꯫ ꯁꯥꯟꯅꯔꯤꯉꯩ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯐꯝ ꯆꯥꯗꯅ ꯄꯥꯏꯔꯛꯂꯕꯗꯤ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏ ꯑꯗꯨꯅꯁꯨ ꯄꯥꯏꯕ ꯌꯥꯏ꯫ ꯇꯧꯕꯗꯤ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯗꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯈꯨꯠ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯅ ꯊꯥꯗꯣꯛꯂꯕꯗꯤ ꯁꯥꯟꯅꯔꯣꯏ ꯑꯃꯗꯨꯁꯨ ꯊꯥꯗꯣꯛꯀꯅꯤ꯫ ꯃꯁꯤꯕꯨ ꯐꯤ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯐꯤ ꯊꯥꯗꯣꯛꯄ ꯍꯥꯏꯅ ꯀꯧꯏ꯫ ꯁꯥꯟꯅꯔꯣꯏ ꯑꯅꯤꯅ ꯐꯤ ꯁꯤꯟꯕꯗ ꯁꯥꯟꯅꯔꯣꯏ ꯑꯃꯒꯤ ꯈꯨꯠꯅ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯄꯥꯛꯇ ꯅꯝꯈ꯭ꯔꯕꯗꯤ ꯃꯗꯨꯁꯨ ꯃꯨꯛꯅꯥ ꯊꯥꯕ ꯁꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯐꯤ ꯁꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯩ꯫ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯁꯥꯟꯅꯕꯗꯗꯤ ꯑꯃꯨꯛꯇꯃꯛ ꯁꯥꯟꯅꯕ ꯆꯠꯅꯩ, ꯑꯗꯨꯒ ꯑꯇꯩꯗꯗꯤ ꯃꯨꯛꯅꯥ ꯑꯅꯤꯔꯛ ꯁꯥꯟꯅꯩ꯫ ꯑꯅꯤ ꯊꯥꯕꯅ ꯑꯉꯝꯕ ꯁꯛꯏ꯫ ꯃꯨꯛꯅꯥꯒꯤ ꯋꯥꯌꯦꯟꯕꯅ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯁꯥꯟꯅꯕꯗ ꯂꯝꯕꯥꯕꯨ ꯃꯨꯛꯅꯥ ꯊꯥꯕꯗ ꯁꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯅꯪꯒꯟꯅ ꯂꯩꯄꯥꯛꯇ ꯇꯥꯗ꯭ꯔꯕꯁꯨ ꯈꯨꯎ ꯅꯠꯇ꯭ꯔꯒ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯅ ꯍꯦꯛꯇ ꯂꯩꯄꯥꯛꯇ ꯇꯥꯔꯕꯗꯤ ꯃꯁꯤꯁꯨ ꯃꯨꯛꯅꯥ ꯊꯥꯕ ꯁꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯨꯛꯅꯥ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯑꯗꯨꯅ ꯂꯧ ꯇꯧꯅꯕꯗ ꯁꯥꯟꯅꯔꯣꯏ ꯑꯅꯤꯃꯛ ꯂꯣꯡꯅ ꯇꯥꯔꯕꯗꯤ ꯇꯥꯕ ꯃꯇꯝꯗ ꯎꯞꯅ ꯇꯥꯕ ꯑꯗꯨꯅ ꯃꯨꯛꯅꯥ ꯊꯥꯕ ꯁꯛꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯀꯨꯞꯄ ꯀꯥꯡꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯨꯛꯅꯥ ꯁꯥꯟꯅꯩ꯫ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡ ꯆꯥꯡꯌꯦꯡꯅꯅꯕ ꯁꯥꯖꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯟꯅꯔꯝꯕ ꯃꯨꯛꯅꯥ ꯑꯁꯤ ꯃꯃꯥꯡꯉꯩꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯨꯛꯅꯥ ꯍꯩꯕ ꯅꯨꯄꯥ ꯃꯌꯥꯝ ꯁꯥꯟꯅꯩ꯫ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝꯗꯁꯨ ꯃꯁꯥꯟꯅ ꯑꯁꯤ ꯂꯩꯄꯥꯛꯀꯤ ꯀꯨꯝꯃꯩ ꯑꯣꯏꯅ ꯁꯥꯟꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯇꯣꯞꯄ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯈꯨꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯛꯅꯥ ꯍꯩꯕ ꯈꯟꯕ ꯑꯣꯏꯅ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯌꯥꯎꯁꯪꯗꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯀꯨꯝꯃꯩ ꯐꯤꯌꯣꯡꯗꯁꯨ ꯄꯅꯥꯒꯤ ꯑꯣꯏꯅꯁꯨ ꯁꯥꯟꯅꯩ꯫ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯣꯅꯨꯡꯗ ꯂꯝꯒꯤ ꯃꯨꯛꯅꯥ ꯍꯩꯕꯁꯤꯡ ꯀꯧꯈꯠꯇꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯍꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯛꯅꯥ ꯊꯥꯕ ꯉꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯊꯨꯝ ꯃꯄꯥꯛ ꯈꯔ, ꯉꯧꯕꯣꯡ ꯐꯤꯅꯆꯤꯡꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡ ꯆꯥꯡꯌꯦꯡꯅꯅꯕ ꯁꯥꯖꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯁꯥꯟꯅꯔꯝꯕ ꯃꯨꯛꯅꯥ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯈꯟꯅꯕ ꯑꯁꯤꯟ ꯑꯔꯥꯡ ꯈꯔꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯁꯥꯟꯅꯕ ꯅꯠꯇꯅ ꯄꯥꯛ ꯁꯟꯅ ꯁꯥꯟꯅꯕ ꯎꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯗ ꯂꯣꯏꯕ ꯑꯣꯏꯗꯣꯏꯅꯤ ꯃꯨꯛꯅꯥꯒꯤꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯃꯨꯛꯅꯥꯒꯤꯁꯤꯁꯨ ꯂꯥꯏꯔꯤꯛꯇ ꯀꯃꯥꯏꯅ ꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ, ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯃꯨꯛꯅꯥꯒꯤ ꯃꯃꯤꯡꯁꯦ ꯁꯨꯝ ꯈꯦꯠꯅꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯡꯗꯥꯡꯒꯤ ꯁꯝꯖꯤꯟ ꯁꯥꯟꯅꯕꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗꯗꯤ ꯁꯤꯒꯤ ꯁꯝꯖꯤꯟ ꯅꯨꯡꯗꯥꯡꯗ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯃꯤꯡꯁꯦ ꯇꯣꯟ ꯃꯊꯛ, ꯂꯥꯡꯖꯩ ꯃꯈꯥ, ꯂꯥꯡꯖꯩ ꯃꯊꯛ,
ꯖꯇ꯭ꯔꯥ ꯃꯊꯪ ꯑꯃꯗꯤ ꯖꯇ꯭ꯔꯥ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯩꯔꯣꯛꯀꯨꯝꯕ ꯃꯐꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯃꯊꯪ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗ ꯖꯇ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯗ ꯃꯀꯣꯛ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯖꯇ꯭ꯔꯥ ꯃꯊꯪ ꯍꯥꯏꯕꯁꯤꯅ ꯃꯣꯏꯒꯤꯗ ꯃꯊꯪ ꯍꯥꯏꯕ ꯃꯀꯣꯛ ꯃꯊꯪ ꯍꯥꯏ ꯀꯥꯟꯗ ꯖꯇ꯭ꯔꯥ ꯃꯊꯪꯁꯦ ꯃꯣꯏꯒꯤꯗꯅ ꯃꯊꯪ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯃꯥꯟꯅꯗꯕꯁꯨ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛ ꯁꯨꯝ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯒꯤꯗ ꯁꯝꯖꯤꯟꯒꯤ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯀꯧꯅꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯂꯝꯒꯤꯁꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯅꯣꯂꯦꯖ ꯑꯣꯏꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯕꯥꯏ